ꯅꯨꯡꯁꯤꯕꯤꯅꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯈꯛ ꯅꯐꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯗꯤ ꯅꯨꯡꯁꯤꯕꯤꯔꯣꯏ ꯈꯪꯕꯅꯅꯤ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ ꯂꯣꯠꯈ꯭ꯔꯕꯤ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯤ ꯊꯃꯣꯏ ꯃꯥꯕꯨ ꯋꯥꯔꯛꯂꯨꯕꯒꯤ ꯏꯅꯥꯛꯇ ꯅꯪꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯨꯕꯒꯤ ꯈꯟꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯤꯆꯤꯅ ꯌꯦꯡ ꯃꯣꯃꯣ ꯅꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯣꯏꯔꯝꯃꯤ ꯑꯇꯤꯌꯥꯒꯤ ꯅꯣꯡꯖꯥꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯇꯤꯌꯥꯁꯤꯗ ꯅꯅꯤꯡꯇꯝꯅꯗꯤ ꯊꯝꯂꯝꯒꯦꯀꯣ ꯎꯠꯂꯝꯒꯦ ꯃꯥꯂꯦꯝꯗ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯍꯤꯡꯒꯦ ꯁꯤꯒꯦ ꯅꯪꯒꯤꯗꯃꯛ ꯍꯥꯏꯔꯝꯒꯦ ꯅꯨꯡꯁꯤꯕꯤꯔꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯣꯛꯆꯒꯦ ꯃꯤꯔꯣ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖ ꯍꯥꯏꯔꯝꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏꯕ ꯅꯨꯡꯁꯤꯕꯤꯌꯣꯏꯕ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯗꯥꯆꯧꯕꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯥ ꯈꯛꯅꯤ ꯍꯥꯏꯖꯔꯝꯕꯁꯨ ꯑꯗꯨꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈꯤ ꯍꯦꯃꯥ ꯃꯥꯒꯤ ꯃꯀꯥꯗꯒꯤ ꯃꯤꯀꯨꯞꯇꯨ ꯈꯛꯀꯤꯔꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯔꯥ ꯀꯅꯥꯅ ꯈꯪꯂꯨꯕꯗꯤ ꯉꯝꯂꯨꯅꯤ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨ ꯈꯟꯕ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯦ ꯃꯐꯝꯗꯣ ꯊꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯃꯥ ꯌꯦꯡꯂꯝꯗꯦ ꯃꯤꯆꯤꯅ ꯐꯥꯎ ꯃꯗꯣꯝ ꯊꯝꯂꯝꯂꯦ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯊꯃꯣꯏ ꯄꯥꯟꯗꯕꯤꯗꯣ ꯇꯨꯃꯤꯟ ꯂꯩꯕꯤꯗꯣ ꯋꯥꯔꯨꯏ ꯌꯥꯝꯅꯗꯤ ꯋꯥꯔꯧꯈꯤ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯆꯠꯂꯤꯕ ꯃꯥꯒꯤ ꯗꯥꯆꯧꯕꯅꯗꯤ ꯁꯣꯜꯂꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯝꯗꯅ ꯑꯃꯨꯛꯇꯪꯗꯤ ꯀꯧꯕꯤꯕ ꯌꯥꯕꯅꯤ ꯗꯥꯆꯧꯕ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯟꯕ ꯌꯥꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯀꯣꯏꯗꯦ ꯐꯪꯂꯔꯣꯏꯀꯣ ꯐꯪꯂꯔꯣꯏ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯤ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯃꯌꯨꯝꯒꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯗꯨꯗꯤ ꯂꯥꯛꯇꯦ ꯃꯁꯥ ꯋꯥꯔꯤ ꯀꯣꯏꯊꯣꯛꯂꯨꯒꯦ ꯄꯣꯊꯥꯕ ꯆꯠꯄꯅꯤ ꯑꯗꯨꯈꯛ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯆꯠꯈꯤꯕꯅꯤ ꯁ꯭ꯌꯥꯝꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯏ ꯋꯥꯈꯜ ꯂꯪꯐꯩ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯨ ꯁ꯭ꯌꯥꯝꯅ ꯑꯗꯨꯛ ꯊꯥꯖꯔꯤ ꯅꯍꯥꯟ ꯃꯈꯩ ꯂꯦꯞꯇꯕꯤꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯗ ꯃꯤꯍꯥꯟ ꯃꯤꯐꯨꯟ ꯃꯔꯛꯇꯨꯗ ꯍꯧꯈꯤꯕꯗꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯊ꯭ꯋꯥꯏ ꯊꯥꯒꯗꯧꯈꯩ ꯅꯤꯡꯊꯧꯅ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯁꯤꯅꯤꯡ ꯆꯠꯇ ꯍꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯁ꯭ꯌꯥꯝꯅꯁꯨ ꯅꯤꯡꯊꯧꯗꯣ ꯃꯁꯥꯒ ꯀꯟꯈꯠꯇꯕꯗꯨꯗ ꯄꯣꯊꯥꯖꯁꯅꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯕꯟꯗꯜ ꯕꯟꯗꯜ ꯄꯤꯔꯛꯏ ꯒꯥꯔꯤ ꯄꯤ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯂꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯏ ꯍꯞꯇꯥ ꯑꯃ ꯊꯕꯛ ꯇꯧꯗꯕꯤ ꯂꯩꯌꯨꯁꯨ ꯍꯥꯏꯔꯛꯏ ꯃꯥꯅꯁꯨ ꯐꯅ ꯑꯆꯤꯟꯕ ꯂꯥꯛꯑꯁꯨ ꯃꯈꯣꯏꯗꯤ ꯌꯦꯠꯂꯣꯏ ꯍꯥꯏꯅ ꯁ꯭ꯌꯥꯝꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯈ꯭ꯔꯕ꯭ꯔꯥ ꯍꯔꯥꯎꯕ ꯃꯍꯩ ꯌꯥꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯂꯝꯍꯦꯟꯕ ꯍꯦꯃꯥꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯟꯅꯒꯨꯝ ꯃꯥꯗꯤ ꯍꯥꯏꯗꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯍꯥꯟꯅꯒꯨꯝ ꯍꯦꯃꯥꯗꯤ ꯍꯦꯃꯥ ꯑꯣꯏꯅꯤ ꯑꯍꯣꯡꯕ ꯂꯩꯍꯟꯗ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯔꯤ ꯅꯍꯥꯟꯃꯨꯛ ꯏꯅꯦ ꯀꯕꯤꯇꯥꯒꯤ ꯇꯦꯂꯔꯤꯡ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯥꯅ ꯄꯦꯟꯃꯟꯗꯗꯨꯅ ꯗ꯭ꯔꯒ ꯆꯥꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯩꯌꯨꯒꯦ ꯍꯥꯏꯔꯨꯕꯒꯤ ꯈꯛ ꯃꯥꯒꯤ ꯗꯥꯆꯧꯅ ꯈꯨꯗꯛꯇ ꯏꯐꯣꯡ ꯐꯣꯡꯅ ꯗ꯭ꯔꯒ ꯆꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯐꯥꯎ ꯌꯨꯝꯒꯤ ꯃꯄꯥꯜꯗꯤ ꯃꯥ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝꯅ ꯌꯥꯌꯥ ꯂꯥꯎꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗ ꯍꯦꯃꯥ ꯃꯥꯗꯤ ꯑꯗꯨ ꯃꯕꯨꯡꯅꯤꯡꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ ꯏꯀꯥꯏꯃꯟꯕ ꯁꯥꯎꯅꯤꯡꯃꯟꯕ ꯄꯦꯟꯃꯟꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯇꯨꯃꯤꯟꯅꯇ ꯂꯩꯔꯤꯕ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨꯁꯨ ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯔꯨꯗꯅ ꯍꯧꯖꯤꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯦꯃꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅꯗꯨ ꯋꯥꯔꯧꯏ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯥ ꯈꯟꯗꯦ ꯂꯝꯂꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯜꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯦꯃꯥꯅ ꯃꯥꯒꯤ ꯃꯃꯥꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯏ ꯃꯐꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯀꯅꯥ ꯅꯠꯇꯦ ꯃꯥꯅ ꯅꯍꯥꯟꯈꯩ ꯈꯟꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯃꯥꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯅ ꯍꯦꯃꯥꯅ ꯊꯥꯖꯕꯅꯤ ꯁ꯭ꯌꯥꯝꯒꯤ ꯊꯧꯑꯣꯡ ꯃꯃꯥꯅ ꯊꯤꯡꯒꯅꯤ ꯍꯦꯃꯥꯅ ꯅꯤꯡꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗꯤ ꯇꯨꯃꯤꯟ ꯂꯩꯕꯤꯅꯤ ꯋꯥ ꯉꯥꯡꯗꯕꯤꯅꯤ ꯁꯈꯦꯟꯕꯤꯅꯤ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅꯤ ꯂꯟꯆꯦꯟꯕ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯊꯝꯂꯝꯕ ꯑꯉꯥꯡꯅꯤ
ꯂꯩꯈꯤꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯄꯣꯛꯄꯤꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯦꯃꯥ ꯁ꯭ꯌꯥꯝꯒꯤ ꯃꯆꯥ ꯅꯠꯇꯦ ꯃꯃꯥꯅ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯆꯦꯜꯂꯛꯄꯅꯤ ꯍꯦꯃꯥꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ ꯁꯤꯗꯁꯨ ꯃꯥ ꯂꯩꯔꯛꯄꯅꯤ ꯆꯥꯎꯔꯛꯄꯅꯤ ꯃꯃꯥꯒ ꯄꯨꯟꯅ ꯅꯣꯡꯃꯇꯁꯨ ꯃꯥ ꯈꯟꯗꯦ ꯃꯐꯝꯗꯣ ꯃꯌꯨꯝꯅꯤ ꯁ꯭ꯌꯥꯝꯗꯤ ꯃꯥꯒꯤ ꯄꯥꯕꯨꯡꯅꯤ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯍꯦꯃꯥꯅꯗꯤ ꯑꯗꯨꯅ ꯋꯥ ꯄꯨꯝꯕ ꯁ꯭ꯌꯥꯝꯅ ꯈꯪꯂꯁꯨ ꯃꯆꯥ ꯁꯛꯄꯤ ꯍꯦꯃꯥꯅ ꯅꯤꯡꯊꯧꯕꯨ ꯑꯗꯨꯛ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯇꯨꯀꯠꯆꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯨꯔꯁꯨ ꯁ꯭ꯌꯥꯝꯗꯤ ꯅꯥꯆꯨꯡꯂꯤ ꯃꯥꯗꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯨꯗ ꯃꯥꯏ ꯄꯥꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯃꯥꯁꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯒꯅ ꯍꯦꯃꯥꯒꯤ ꯋꯥꯕꯗꯣ ꯃꯥꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯎꯕꯤꯔꯛꯀꯗ꯭ꯔꯥ ꯁ꯭ꯌꯥꯝꯅ ꯃꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤꯗꯃꯛ ꯍꯦꯃꯥꯕꯨ ꯅꯤꯡꯊꯧꯗ ꯄꯤꯒꯦ ꯈꯜꯂꯤꯕꯒꯤ ꯃꯔꯝꯁꯨ ꯍꯦꯃꯥꯅ ꯈꯪꯏ ꯃꯥꯅ ꯇꯨꯡꯗ ꯋꯥꯅ ꯂꯩꯕ ꯂꯩꯇꯕ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯑꯋꯥꯕ ꯑꯣꯏꯔꯣꯏ ꯍꯦꯃꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯇꯧꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯔꯨꯕꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯂꯝꯅꯤ ꯃꯥ ꯊꯥꯖꯔꯁꯨ ꯃꯃꯥꯅ ꯇꯨꯃꯤꯟꯅꯇ ꯁꯨꯝ ꯂꯩꯕ ꯁ꯭ꯌꯥꯝꯅ ꯍꯥꯏꯕꯗ ꯏꯟꯕꯗ ꯍꯦꯃꯥꯗꯨ ꯄꯦꯟꯗꯦ ꯑꯣꯝꯆꯥꯛꯅꯅ ꯂꯩ ꯃꯔꯝ ꯃꯌꯥꯝꯗꯨꯅꯁꯨꯅꯤ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯑꯗꯨꯛ ꯍꯩꯅꯗ꯭ꯔꯤꯕ ꯁ꯭ꯌꯥꯝꯒꯤ ꯃꯤꯅꯤ ꯈꯪꯕꯒꯤꯅꯤ ꯃꯤꯆꯤꯅ ꯌꯦꯡꯂꯨꯒꯦ ꯈꯟꯗ꯭ꯔꯤꯕ ꯃꯥ ꯅꯨꯡꯁꯤꯗꯧ ꯁꯔꯨꯛ ꯎ ꯆꯥꯗꯨꯅ ꯁꯤꯖꯈꯤꯒꯦ ꯐꯥꯎ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤꯕ ꯈꯟꯐꯝ ꯊꯣꯛꯏ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕꯤ ꯍꯦꯃꯥꯅꯤ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯃꯃꯥꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗ ꯍꯟꯅ ꯌꯦꯡꯕꯤꯗ ꯑꯁꯨꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯒꯤ ꯃꯃꯤ ꯉꯁꯤꯁꯨ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯇꯥꯗꯦ ꯁ꯭ꯌꯥꯝꯅꯁꯨ ꯌꯦꯠꯂꯨꯗꯦ ꯊꯕꯛꯁꯨ ꯑꯆꯤꯟꯕ ꯂꯩꯇꯕꯅ ꯄꯦꯟꯅ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤꯕ꯭ꯔꯥ ꯁ꯭ꯌꯥꯝꯁꯨ ꯍꯦꯃꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯣꯝꯇ ꯍꯥꯟꯅꯒꯨꯝ ꯂꯩ ꯃꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯃꯃꯥꯅ ꯇꯤꯟꯅꯍꯟꯗꯦ ꯌꯨꯝꯗꯨꯗꯇ ꯂꯩꯍꯟꯕꯅꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ ꯌꯦꯡꯅꯃ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯁꯪꯒꯣꯏꯔꯣꯝꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯍꯪꯆꯤꯛ ꯂꯥꯡꯍꯟꯕ ꯑꯣꯏꯅ ꯍꯦꯃꯥ ꯍꯪꯒꯠ ꯍꯟꯗꯥ ꯇꯞꯂꯤ ꯇꯞꯂꯤ ꯁꯪꯒꯣꯏꯗꯨꯗ ꯆꯠꯂꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯦꯃꯥꯗꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯆꯧꯕꯗꯣ ꯍꯥꯡꯗꯣꯔꯛꯏ ꯍꯦꯃꯥ ꯐꯂꯞ ꯌꯦꯡꯊꯣꯛꯎꯏ ꯃꯤꯍꯨꯜꯗꯣ ꯁ꯭ꯋꯥꯏꯒ ꯂꯥꯎꯔꯕꯅꯤ ꯃꯥꯒꯤ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ ꯒꯥꯔꯤ ꯑꯃꯨꯕ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡ ꯃꯆꯤꯗ ꯈꯥꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯀꯨꯝꯊꯔꯛꯏ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯈꯤ ꯇꯍꯥ ꯇꯍꯥꯅ ꯂꯟꯆꯦꯟꯕ ꯀꯨꯝꯊꯔꯛꯏ ꯍꯀꯥꯝ ꯑꯃ ꯂꯥꯎꯅ ꯆꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯃꯈꯨꯟ ꯏꯪꯒꯤꯠ ꯇꯧꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯅꯪ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯇꯧꯅꯤ ꯐꯅꯤ ꯇꯥꯃꯣ ꯆꯥꯛ ꯁꯦꯝꯍꯟꯖꯔꯨꯔꯥ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯥꯗ ꯆꯠꯄꯒ ꯍꯧꯖꯤꯛ ꯄꯨꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ ꯆꯤꯊ ꯅꯥꯟꯊꯍꯧꯅꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯥ ꯅꯅꯥꯎ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯖꯒꯦ ꯇꯥꯃꯣ ꯄꯥꯕꯨꯡ ꯎꯅꯕꯤꯒꯗ꯭ꯔꯥ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯉꯁꯤꯁꯨ ꯑꯍꯤꯡ ꯑꯥꯗ ꯂꯩꯔꯛꯂꯗꯕꯅꯤꯅ ꯇꯥꯃꯣ ꯌꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯌꯦꯛꯄ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯀꯩꯁꯨ ꯍꯥꯏꯗ ꯄꯤꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯥꯞ ꯄꯤꯁꯇꯣꯜꯗꯨ ꯂꯧꯈꯤ ꯑꯗꯨ ꯁꯤꯡꯒꯣ ꯃꯔꯨ ꯍꯥꯞꯆꯤꯜꯂꯨ ꯍꯣꯔꯦꯟ ꯄꯨꯗꯧꯅꯤ ꯐꯅꯤ ꯇꯥꯃꯣ ꯂꯟꯆꯦꯟꯕ ꯁꯪꯒꯣꯏꯔꯣꯝꯗ ꯐꯂꯞ ꯌꯦꯡꯂꯨꯏ ꯃꯉꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯏꯃꯨꯡꯔꯣꯝꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯈꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯆꯪꯈꯤ ꯂꯟꯆꯦꯟꯕ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯨꯅ ꯒꯝ ꯒꯝ ꯂꯥꯛꯏ ꯁꯪꯒꯣꯏꯔꯣꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯍꯦꯃꯥꯒꯤ ꯃꯅꯥꯛ ꯅꯪꯅ ꯂꯦꯞꯄꯤ ꯊꯣꯏ ꯑꯗꯨꯅꯤꯗꯅ ꯀꯥꯗꯇꯗ ꯁꯨꯝ ꯂꯩꯕ ꯐꯠꯇꯦ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯁꯣꯛꯆꯤꯟꯅꯤꯅꯦ ꯍꯦꯃꯥ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯐꯠ ꯍꯪꯂꯛꯏ ꯃꯍꯥꯄꯥꯄꯤꯗꯨꯗꯤ ꯎꯗꯦꯅ ꯋꯥꯍꯩ ꯁꯪꯉꯤ ꯃꯥ ꯂꯩꯇ꯭ꯔꯕꯣ ꯁꯤꯗ ꯂꯥꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯣ ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯅꯣꯡꯃꯩ ꯄꯥꯟꯈꯤꯕꯗꯨꯗ ꯁꯤꯈ꯭ꯔꯕꯣ ꯁꯤꯔꯦꯗ ꯄꯣꯊꯥꯅꯤ ꯆꯠꯈꯤ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤꯁꯦ ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯃꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯂꯩꯔꯤꯅꯦ ꯅꯪꯒꯤꯗꯤ ꯄꯥꯕꯨꯡꯅ ꯈꯖꯤꯛ ꯃꯥꯕꯨ ꯌꯥꯔꯛꯇꯕ ꯃꯤꯀꯨꯞꯇ ꯃꯥꯗꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯅꯪ ꯀꯤꯔꯅꯨ ꯊꯣꯏ ꯃꯥ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯂꯥꯛꯑꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯗ ꯃꯥꯅ ꯎꯁꯤꯠꯇꯅ ꯉꯥꯡꯖꯩꯕꯗꯣ ꯑꯩꯅ ꯌꯥꯍꯜꯂꯨ ꯑꯩ ꯂꯩ ꯑꯩꯒꯤ ꯊꯣꯏꯒꯤꯗꯤ ꯅꯪꯒꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯍꯦꯃꯥ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯟꯆꯦꯟꯕꯗ ꯌꯦꯡꯉꯤ
ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯇꯞꯅ ꯑꯃꯨꯛꯈꯛ ꯅꯣꯝꯃꯤ꯫ ꯂꯟꯖꯦꯟꯕ ꯍꯦꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯣꯏꯕ ꯆꯠꯁꯤꯔꯅꯦ ꯊꯣꯏ, ꯑꯩ ꯁꯦꯟꯅꯒꯦ, ꯊꯕꯛꯁꯨ ꯀꯣꯝꯃꯤ, ꯀꯣꯏꯕ ꯆꯠꯁꯤ ꯗꯗꯥꯒ꯫ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝꯗ, ꯅꯛꯀꯦꯔꯥ ꯂꯥꯞꯀꯦꯔꯥ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯐꯛꯆꯤꯟꯕ ꯇꯥꯔꯦ, ꯑꯄꯥꯝꯕꯗ ꯅꯈꯨꯠꯇ ꯊꯤꯜꯂꯨ꯫ ꯊꯣꯏ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯅꯨꯕ꯫ ꯋꯥꯍꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯈꯜꯂꯤꯕ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯁꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯇꯥꯛꯄ ꯉꯝꯂꯝꯂꯕ ꯑꯩꯅꯁꯨ ꯉꯁꯤ ꯋꯥꯔꯝꯂꯤꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯆꯠꯅꯕꯤ ꯁꯃꯥꯖ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ, ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕ, ꯅꯪꯕꯨ ꯗꯗꯥꯅꯗꯤ꯫ ꯂꯟꯆꯦꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯍꯦꯃꯥ ꯐꯠ ꯍꯥꯏ, ꯗꯥꯏꯔꯦꯛ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯗꯨ ꯀꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯆꯨꯝꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ꯫ ꯑꯩꯁꯤ ꯅꯆꯜꯅꯤ ꯀꯥꯎꯕꯤꯅꯨ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯅꯪꯒ ꯄꯣꯛꯃꯤꯟꯅꯗ꯭ꯔꯁꯨ ꯅꯆꯜꯅꯤ꯫ ꯅꯪꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯈꯪꯉꯤ, ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯅꯆꯜ ꯁꯛꯄꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯗꯗꯥ꯫ ꯂꯟꯆꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯥꯅꯤ, ꯃꯥꯅ ꯍꯦꯃꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯆꯝꯕ ꯅꯠꯇꯦ꯫ ꯍꯦꯃꯥꯕꯨ ꯃꯐꯝꯗꯗꯤ ꯆꯠꯅꯕꯤ ꯁꯃꯥꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯃꯤꯟꯅꯔꯨꯕ, ꯍꯥꯟꯅ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯅꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯃꯥꯗꯤ ꯃꯐꯝꯗꯗꯤ ꯃꯆꯜ ꯁꯛꯄꯤꯅꯤ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯄꯥꯝꯖꯔꯨꯏ ꯍꯦꯃꯥꯕꯨꯗꯤ ꯃꯥꯅ, ꯍꯦꯃꯥꯕꯨ ꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ, ꯃꯕꯨꯡ ꯑꯃ ꯑꯣꯏꯅ, ꯑꯃꯨꯛꯁꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ꯫ ꯍꯦꯛ ꯍꯦꯛ ꯃꯥ ꯈꯟꯕꯅꯤ ꯑꯔꯨ ꯑꯔꯨꯕ ꯋꯥꯈꯜ, ꯆꯠꯅꯕꯤ ꯁꯃꯥꯖ ꯄꯨꯝꯕꯁꯨ ꯁꯤꯡꯅꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯏ, ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯁꯨꯝꯅ꯫ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯃꯥꯏ ꯃꯃꯥꯗꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯂꯩꯕꯅꯤ, ꯃꯥꯁꯨ ꯑꯇꯣꯞꯄꯤ ꯃꯆꯥꯅꯤ, ꯀꯔꯤ ꯀꯥꯏ꯫ ꯆꯠꯅꯕꯤ ꯁꯃꯥꯖꯅ ꯃꯥꯕꯨ ꯏꯐꯝꯗꯗꯤ ꯏꯆꯜꯅꯤ ꯍꯥꯏꯕꯤꯔꯒ ꯀꯔꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯨꯛ ꯅꯨꯡꯁꯤꯍꯜꯂꯤꯕ꯫ ꯆꯠꯅꯕꯤ ꯁꯃꯥꯖꯅ ꯅꯨꯡꯁꯤꯍꯟꯗꯕ ꯉꯝꯍꯜꯂꯨ, ꯃꯥꯕꯨ ꯑꯩꯅ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ, ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯍꯟꯕꯗꯤ ꯉꯝꯍꯟꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯍꯦꯃꯥꯅꯁꯨ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯤꯕ, ꯑꯁꯨꯛ ꯃꯥꯅ ꯐꯖꯔꯤꯕ, ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤꯕ, ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯤꯕ, ꯀꯔꯤꯒꯤꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯁꯤꯡꯗꯁꯨ ꯃꯥ ꯂꯩꯅ ꯂꯩꯅ ꯃꯥꯕꯨ ꯑꯗꯨ ꯀꯔꯦꯝꯅꯅ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯂꯛꯅꯕ, ꯅꯨꯡꯁꯤ ꯈꯣꯏꯗꯥꯖꯩ ꯄꯥꯝꯖꯩ ꯍꯥꯏꯅ ꯐꯣꯡꯅ ꯀꯥꯏꯕ ꯂꯩꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯎꯠꯂꯛꯄ꯫ ꯂꯟꯆꯦꯟꯕꯗꯨ ꯄꯦꯟꯗꯦ꯫ ꯁꯤꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯏꯆꯥꯎ ꯆꯥꯎꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯤꯕ, ꯍꯦꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯊꯥꯖꯅꯤꯡꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯍꯥꯏꯔꯛꯄꯗ ꯂꯟꯆꯦꯟꯕ ꯈꯥꯡꯕ ꯉꯝꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯦꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯑꯣꯏꯈꯗ꯭ꯔꯥ ꯍꯦꯛ ꯈꯜꯂꯨꯕꯗ ꯂꯟꯆꯦꯟꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕ, ꯅꯤꯡꯊꯧꯕꯨ ꯃꯈꯨꯠ ꯃꯠꯅ ꯍꯥꯠꯅꯤꯡꯂꯤꯕ, ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤ ꯈꯟ꯫ ꯂꯟꯆꯦꯟꯕ ꯃꯨꯟꯅ ꯈꯟꯕꯅꯤ, ꯍꯦꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨꯃꯛ ꯁꯦꯟꯅꯖꯒꯦ ꯍꯥꯏꯅ ꯐꯥꯎ꯫ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯀꯦ, ꯃꯆꯜ ꯑꯣꯏꯅ ꯂꯩꯁꯅꯨ, ꯃꯥ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯜꯂꯣꯏ, ꯁꯃꯥꯖꯄꯨ ꯁꯤꯡꯅꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨꯁꯨ ꯃꯥꯅ ꯅꯛꯁꯤꯟꯅꯍꯟꯅꯤꯡꯗꯦ꯫ ꯁꯤꯅꯤ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ꯫ ꯏꯆꯜ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯅꯝꯗꯅ ꯑꯣꯏꯍꯜꯂꯤ, ꯐꯔꯦ ꯑꯩ ꯌꯥꯏ, ꯏꯆꯜ ꯑꯣꯏꯅ ꯅꯪ ꯂꯩꯌꯨ, ꯃꯕꯨꯡ ꯑꯣꯏꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯩꯒꯦ ꯄꯨꯟꯁꯤꯁꯤꯃꯒꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯅꯪꯗꯤ ꯑꯁꯨꯝ ꯂꯩꯁꯅꯨ, ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯩꯁꯨ ꯅꯪꯒꯤ ꯅꯕꯨꯡ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯒꯦ꯫ ꯂꯟꯆꯦꯟꯕ ꯃꯥꯒꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ, ꯑꯃꯨꯛꯁꯨ ꯑꯗꯨꯛ ꯂꯨꯁꯤꯟꯕ ꯋꯥꯈꯜ, ꯑꯉꯥꯎꯕ ꯃꯥꯟꯕ ꯋꯥꯈꯜ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯂꯣꯠꯅ ꯍꯩꯅ ꯁꯤꯡꯅ ꯃꯥ ꯂꯩꯔꯛꯄꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ, ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯍꯦꯃꯥꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯝꯃꯤ, ꯈꯪꯂꯝꯃꯤ ꯂꯟꯆꯦꯟꯕꯅ ꯇꯨꯃꯤꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ꯫ ꯍꯦꯃꯥ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈꯤ, ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ꯫ ꯂꯟꯆꯦꯟꯕ ꯇꯨꯃꯤꯟ ꯂꯦꯞꯍꯧꯏ, ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯦ, ꯍꯦꯃꯥꯕꯨ ꯈꯥꯝꯕ ꯉꯝꯍꯧꯗꯦ꯫ ꯃꯥ ꯏꯀꯥꯏ, ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯦꯃꯥꯅ ꯃꯐꯝꯗ ꯍꯥꯏꯔꯝꯂꯦ ꯈꯟꯕꯗ ꯂꯣꯏꯔꯛꯄꯗ ꯑꯇꯩ ꯀꯅꯥꯗꯁꯨ ꯃꯥ ꯇꯥꯏꯅꯕ ꯉꯝꯗꯦ, ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯇꯥꯏꯅꯩ꯫ ꯑꯗꯨ ꯄꯨꯝꯕ ꯅꯤꯡꯊꯧꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯜꯂꯤ꯫ ꯃꯥꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯂꯟꯆꯦꯟꯕꯅ ꯑꯗꯨꯛ ꯁꯥꯎꯅꯤꯡ, ꯑꯃ ꯑꯣꯏꯔꯁꯨ ꯅꯤꯡꯊꯧꯕꯨꯗꯤ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯀꯅꯤ, ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯂꯟꯆꯦꯟꯕꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯑꯍꯤꯡꯅꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ,
लोइना पोथानख्रे ngasi di hema mama na yamanda badagi maga tumsi haina hairi siam su yai hema na wakal nungai da ung da na lai ise phana kuiri aduga mama na thimjin jasan nuhai da na siam na khali hema mage ka da mama ga tumli mai onsina de mama na kon birak pada khanglaw lawi sakha jabiya thengla kanu na ngai ngonda nawa ga tumnu gi leitro chalo ada mama oi bido ngasi di kari bu khanba sawrakte macha ko dum thaksi khasi yauda wa haiganu haina cherakti tumille macha gi nakti hibli tumbadi natema ahing nungai lansan kre hema tum thakre ko lai lanjin bada ko lagliba number do ningthauna aruba thabak thoram singda kak sizinaba tongana thamba magi number duni lanjin ba hek ubada khang lanjin ba tumba yada lerambani ngakni ying mamangda ningthau mongunda amu phawba call taroktri mana su tarudi pakhate call do aduba message sama falai hojik call lakhiba number du taki adumangni ai ningthau ni bai get hangdo piu mi ko bani tadri kanamda numidang themjin khrabusida ningthem ga aigala pani hojik thong hangdo piu thure khara lanchen mangak ni ying kudak makha da leiba angang sing da get hangu ningthau la ai haki madi famung da hipli anagum tumma yade pungkhai magi matung dani lanchen magi room gi thongi mapalom dagi thilai khoirang ko sauna na thong hangdore minai kana no khani aina yelakano habina tro adabu musi mangal marakta ningthem lepami lanchen bangak tingai adabu aruba emergency oiba thabak lerimnani ma khali asam marakta athuba thabak lakpani ahing daso ningthem ga swairate lanchen badi ngaklopna khelere ningthem pagungna de ka swairate khelere ningthem nokmi makuna pairamba electric teaser duna lanchen bagi ngaksamda khangnam namsanki makut ani na lanchen babu khangkon konsimina tham lanchen ma gyan men tada ngaktu da damak gyan mangkre floor da tu thakre ningthem sor sang hondoi murum soli dan minai macha noi lambi blak nangna maruni asom nomda ningthau nongmi makung du su sigli lai magi pabung sam gi thongjin da lepi makuna thongdo tablak thili hangdo rakte thongdo anjan thili wa haiduna babo aini ningthau hojikta sida lakchabani problem yam chawba ma leire babo adabu khangaude ningthaugi lukham lomda yot kumba kariguma posak amana thomlakpa safu khanna ningthau manghana chali thongdu da makukto sujan kremo makut anina chetna makukto paisali isulep da bisen thari floor room da tu thari mayik seng udre ami sami khakma uri amuksu mamai do non khale mami sami ui momonok tuna lebliba nupa khreduda ningthauna amuksu mamit ani de sugap sakam singdo laksana bama khoni hojikta da uri maya marakta da siam nongmi lepli siam gi makutana I deiraba iron rod ama pari mani mana thomlakpani ningthau gi makukta yocheiduna siam karimnana penjana no I wa hairi mong hada tapna ningthau haiba ngarangi ngakha nangna tumina sinba lalongbu siamina karigi khangloidage minai macha nangumagi langda thugadaba siam natini hatkan nangu ikutmak na hatkan ai thazaba manghan banang ningthembu su hatkan nangbu su hatkan si haiduna makona kauksilai hanjan lepli nupa pulapto umsilaptuna ningthauda kari aronba lalong ningthau ningthemna sinduna ahingduda lakliba amuksu siamna kari aronba bu khangliba kanana su khangluba ngamludi adabu siamde jangsilaptuna aduk sauna mayam jangna fuzaliba kausaliba ikeng lakta taraba ningthauda makhong bangna kausali amuksu siam makhau pongna hauna nokli minai bisa hui nangna yobiba mapuda chongsinna chagi khanbuga sasai minai macha halo masi huzima halo fuzulu mamai mamit makoksu
ꯃꯀꯨꯞ ꯃꯀꯨꯞ ꯄꯨꯡꯇꯣꯏ ꯇꯣꯏꯔꯤꯐꯥꯎꯕ ꯊꯨꯒꯥꯏ ꯌꯣꯠ ꯆꯩꯁꯤꯅꯅꯦ ꯃꯈꯅꯥꯎꯗ ꯅꯝꯁꯤꯜꯂꯨ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕ ꯑꯩꯕꯨ ꯂꯥꯛꯆꯕ ꯃꯤꯅꯥꯏ ꯁꯤꯌꯥ ꯅꯪꯗ ꯁꯤꯌꯨ ꯅꯪꯗ ꯁꯤꯌꯨ ꯑꯁꯨꯝꯅ ꯁꯌꯥꯝ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ ꯏꯍꯤꯡ ꯅꯥꯌꯦꯡ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯄꯟꯂꯦꯞꯐꯝ ꯈꯪꯗ ꯍꯥꯏꯅꯒꯨꯝꯅ ꯄꯨꯟꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗꯨꯗ ꯆꯠꯂꯤꯕ ꯃꯤꯀꯨꯞꯇꯨꯒꯤꯗꯤ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧꯅꯤ